Pogwakchau ithai atera khongsang bi trong laubi maning amadi kwakta moirang turel mapalda kuki militant sing na bom amadi nongmai na landa kre state force ka kanba mawongda khuthoknari miyoy ama sokle. Moreda hojik oiriba irang laksin bangamnaba amadi mafam adudagi kuki militant sing mapung fana takthoknaba Manipur Police Commando gi ahenba team changsin bahokre. Amasung opposition kangbu na House the Prime Minister yauna Manipur gi issue gi matang da khanasi haina demand tawkibaga loina na government ki mayok no confidence motion pukhat kre charang na bathokre.